Hi, welcome everyone. I am today mayamna kanagadaba idea am khatang share tawjage. Hariba idea se mayam interesting oigane khalle. Khoigi lairabasingna sum lairaga lehoba aduga Enakhunbasingna sum Enakhunba hengalaije. Masi marumda kari maram leibagino. Afawba hujik matamda lariba motivational speakers in moi khudimok high kari haigeda. Khoigi 90% of wealth se 10% of population. Saruk chama thopi saruk maudragi paisa se saruk chama thopi saruk tara sina pai. Aduga lemhoriba mi saruk maudra 90% of people zina 10% of wealth se hold away. Having a so canabam lay. Paisa pai in a paisa pai yam hele. Aduga lairabasingna but that like a lay having. Koi samna har tan nam le kana mi tara tan jena kada vida mi amana tan du saruk tara thopi saruk mapan nam na za thoki. Aduga saruk machet am kak lehobu na ngasai lemhori mi mapan dun yenabne adubu ngasai gi paisa paiba mayam je paisa loi lawthoba adukanda koigi mayam ni pak tak na mana kai dawi kai tawde ba kaim thi da bi mi khudimok sida lai properties sa mana ni yen thoba laira bi na kon ama hen ata hen kam lai tabi mi khudimok paisa sa mana yen thoba adubu chahi ahum gi manungda sumnai chahi ahum khakki manungda or give or take handa be ai hen be ai moina haibigi matungina di khoigi paisa paiba singchina magi hana ileram status to the low and gain to no regain to no magi mafam du halakna ba matam du sumni chai ahum katang sangni na aduga lairaba singchu magi hana gi leram situation condition do loi halakani even khara madi madu de gen film sok mafam du laini na hai masi karigino haiba matam da masi samlapna factor mari khatang da I explain to jage have the psychological factor ama aduga social factor ama aduga economic factor ama economic factor have the paisa nong sa gi matang ni wasi jum khangnare aduga behavioral factor ahama da lai je khoi gi psychological factors ni ko masi da psychological factors ida khoi gi laira ba mi sing ji ga Enakhunba mi ji ga khena ba chawum lai kai no har ga di amana growth mindset chele aduga amana fixed mindset chele growth mindset har ga di khoi ai ngasi lai mafam ji de ai hena chawkhalakpa yari ai ngasi ngamdru hayeng de honara kana ngamakani ai ngasi khangdru ai si kana nom da hang kana thira kana ai khangakani haibi wakhalon ji chen bai dar adu problem thokon dam da AC problem je ina face tor kana mayuk na ngam dar ai si khanghorani si de matung da sigum am tholok tar de adum taw ngamani na khan adu fixed mindset ji lai na si na khoi ge ai si de hena kai do ngam de no ai si gai de ai ngam me si de hen ngam dre ai si na ai khwai ngam ja wi thang ni si de kem ngam maroi haiba singbo wakhal jele ai nga si khang da ai nga si ngam da hona na ngam malore hai ngam ni hangchit ngam ni chahim lai go jo ai ngam pa ai singbo wakhal je khoi lairaba sing de khan mai chance kitang wale aduga mana abundance mentality ai sijina khoi Enakhunba mi sing da di abundance mentality jele abundance mentality de yarje honara di mai pa na jaga ama dum leram gani ai nga si honari che wali baine ai he no wana ga dawni adu he no honara kana ngam makani ai na mai pai po mi mana ngami poto admaina ai su atopa lambi ngam pe sigumo wakhal khan adu ga lairaba singna scarcity mentality ata scarcity laita po wat po si mentality ni paisa pa mi sing na tawri ja moi di paisa lai bi tawri ne moi na tawri smaina ai tawba ka sungamoi ai gi upai kem laite aya moi da nang moi da ni na ai tawraga ju oradam ai tawroida toge haibna chingba sumba scarcity mentality jele adugu mathangda ngasai psychological factors gi manung da include tor ni gosa khoigi Enakhunba mi sing ste ke doge kana mai macha masu like tam matam da investment je khoigi mentality de investment yam pi higher education phangna bona ba like skill ano skill tholok phasing da sanghan na bona ba thana doctor engineer harame doctor amagi engineer amagi skill do lai taragadi my life to flourish to any habiram tamasi tamhan na bona ramine adu hojikti AI gi matam adagidi software engineering hena pesa tan be ab skill me am tholok matam da sida adum pesa pa ba sing di sida changhel la kana mai masa to kana da tamhan be kari to be na like tam na gi skill ama gain down na gi knowledge ama gain down na gi investment me am pi adubu lairaba sing da di ngam yaurga su kedo har kanda madu da yam ka ina priority pi da ni na
ꯐꯪꯕ ꯉꯝꯒꯗꯕ ꯁꯔꯨꯛ ꯑꯃ ꯖꯒꯥ ꯑꯃ ꯃꯐꯝ ꯑꯃ ꯂꯩꯔꯒꯁꯨ ꯃꯗꯨ ꯐꯪꯍꯟꯗꯅꯕꯒꯤ ꯋꯦ ꯑꯃ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯥꯛꯈꯤꯕ ꯃꯁꯤ ꯈꯨꯗꯤꯡꯃꯛꯇ ꯇꯧꯋꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯉꯝꯅ ꯑꯗꯨꯝ ꯇꯧꯈꯤꯗꯕ ꯃꯤꯁꯨ ꯇꯝꯍꯟꯈꯤꯗꯕ ꯃꯃꯥ ꯃꯄꯥꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯂꯥꯏꯔꯦ ꯍꯥꯏꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯌꯥꯝ ꯊꯤꯅ ꯂꯥꯏꯔꯕꯒꯤ ꯋꯥꯔꯤꯈꯛ ꯅꯠꯇꯅ ꯉꯝꯅ ꯑꯗꯨꯝ ꯈꯔ ꯇꯧꯖꯅꯤ ꯈꯔ ꯇꯝꯃꯗꯤ ꯌꯥꯔꯦ ꯍꯥꯏꯕꯅꯆꯤꯡꯕ ꯑꯁꯤꯒꯨꯝꯕ ꯋꯥꯈꯜꯁꯦ ꯑꯩꯈꯣꯏ ꯈꯜꯂꯦꯕ ꯑꯗꯨꯒ ꯃꯊꯪꯗ ꯑꯃꯨꯛ ꯂꯩꯔꯤ ꯁꯣꯁꯤꯌꯦꯜ ꯐꯦꯛꯇꯔ ꯁꯥꯏꯀꯣꯂꯣꯖꯤ ꯍꯥꯏꯔꯒꯅ ꯉꯁꯥꯏ ꯋꯥꯈꯜꯂꯣꯟꯗꯣ ꯂꯩꯈ꯭ꯔꯦꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯁꯣꯁꯤꯌꯦꯜ ꯐꯦꯛꯇꯔ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯄꯨꯟꯕ ꯂꯣꯏꯅꯕ ꯇꯤꯟꯅꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯔꯤꯂꯦꯁꯟꯁꯤꯞ ꯃꯑꯣꯡ ꯃꯇꯧ ꯁꯤꯒꯨꯝꯕꯁꯤꯗ ꯃꯌꯥꯝ ꯂꯥꯛꯇꯣꯏꯅꯦ ꯁꯣꯁꯤꯌꯦꯜ ꯐꯦꯛꯇꯔꯁꯤꯗ ꯀꯩꯗꯧꯒꯦ ꯍꯥꯏꯔꯗꯤ ꯏꯅꯥꯛ ꯈꯨꯟꯕꯁꯤꯡꯗꯤ ꯃꯥꯒꯤ ꯅꯦꯠꯋꯥꯔꯛ ꯂꯩꯌꯦꯕ ꯅꯦꯠꯋꯥꯔꯛ ꯂꯩ ꯍꯥꯏꯕꯗꯤ ꯀꯩꯒꯨꯝꯕ ꯑꯅꯧꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯑꯃ ꯂꯥꯛꯑꯦ ꯃꯣꯏꯅ ꯍꯥꯟꯅ ꯍꯦꯛꯇ ꯈꯪꯉꯦ ꯑꯗꯒꯤꯗꯤ ꯀꯥꯟꯅꯒꯗꯕ ꯄꯣꯠ ꯑꯃ ꯊꯣꯛꯂꯛꯑꯦ ꯃꯣꯏꯅ ꯍꯥꯟꯅ ꯍꯦꯛꯇ ꯈꯪꯉꯦ ꯀꯩꯒꯤꯅꯣꯗꯤ ꯃꯣꯏꯒꯤ ꯁꯤꯒꯨꯝꯕ ꯅꯦꯠꯋꯥꯔꯛꯁꯦ ꯑꯃꯅ ꯈꯪꯕ ꯄꯣꯠꯇꯣ ꯑꯃꯅ ꯁꯤꯌꯔ ꯇꯧꯅꯕ ꯍꯥꯏꯗꯤ ꯑꯋꯥꯡꯕ ꯋꯥꯈꯜꯂꯣꯟ ꯈꯟꯕ ꯃꯤ ꯃꯌꯥꯝ ꯄꯨꯜꯂꯒ ꯂꯩꯕꯅꯤꯅ ꯉꯁꯥꯏ ꯋꯥꯈꯜꯗꯨ ꯂꯩꯔꯝꯃꯤ ꯄꯣꯠꯇꯨꯒꯤ ꯑꯅꯧꯕ ꯄꯣꯠ ꯑꯃ ꯀꯩ ꯂꯥꯛꯑꯦ ꯍꯥꯏꯕꯒꯤ ꯏꯟꯐꯣꯔꯃꯦꯁꯟꯁꯦ ꯃꯣꯏꯅ ꯍꯥꯟꯅ ꯑꯗꯨꯝ ꯐꯪꯉꯦꯕ ꯑꯗꯨꯅ ꯃꯣꯏ ꯃꯁꯦꯟꯁꯤꯡ ꯄꯨꯟꯁꯤꯟꯅꯔꯀꯥꯟꯗ ꯉꯁꯥꯏ ꯆꯥꯎꯈꯠꯂꯤꯕ ꯄꯣꯠꯇꯣ ꯃꯣꯏꯅ ꯍꯥꯟꯅ ꯍꯦꯛꯇ ꯃꯥꯡꯖꯤꯟ ꯑꯗꯨꯝ ꯊꯥꯏꯌꯦꯕ ꯑꯗꯨꯕꯨ ꯂꯥꯏꯔꯕꯁꯤꯡꯗꯗꯤ ꯁꯤꯒꯨꯝꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯤꯃꯗꯤ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯦꯀꯣ ꯃꯔꯝꯗꯤ ꯑꯩꯈꯣꯏꯗꯤ ꯌꯦꯡꯉꯣ ꯁꯝꯅ ꯍꯥꯏꯔꯁꯤ ꯑꯩ ꯆꯦꯛ ꯁꯨꯔꯦ ꯍꯥꯏꯔꯁꯤ ꯆꯦꯛ ꯁꯨꯕ ꯑꯃꯅ ꯄꯨꯟꯗꯣꯏꯁꯤ ꯆꯦꯛ ꯁꯨꯕ ꯉꯥꯛꯇꯅꯦ ꯑꯗꯒꯤꯗꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯑꯣꯏꯔꯦ ꯍꯥꯏꯔꯤꯁꯦ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯑꯃꯅ ꯄꯨꯟꯗꯣꯏꯁꯦ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯉꯥꯛꯇꯅꯦ ꯑꯩꯈꯣꯏꯅ ꯄꯨꯜꯂꯤꯕ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯁꯨꯐꯝ ꯅꯠꯇ꯭ꯔꯒꯅ ꯃꯗꯨꯒꯤ ꯁꯦꯛꯇꯔꯗꯨꯗꯒꯤ ꯆꯣꯡꯊꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯇꯣꯉꯥꯟꯕ ꯁꯥꯔꯀꯜ ꯑꯃ ꯑꯩꯈꯣꯏ ꯀꯩꯁꯨ ꯀ꯭ꯔꯤꯌꯦꯠ ꯇꯧꯔꯨꯗꯦꯕ ꯃꯗꯨꯒꯤ ꯀ꯭ꯔꯤꯌꯦꯠ ꯇꯧꯗꯕꯗꯨꯅ ꯔꯤꯖꯟ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯗ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯎꯔꯝꯗꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯑꯃ ꯑꯩꯈꯣꯏꯗ ꯆꯪꯉꯛꯅꯕ ꯂꯝꯕꯤꯁꯦ ꯑꯩꯈꯣꯏꯗ ꯁꯨꯡꯂꯩ ꯂꯩꯇꯦꯕ ꯑꯗꯨꯕꯨ ꯏꯅꯥꯛ ꯈꯨꯟꯕꯁꯤꯡꯗꯤ ꯌꯦꯡꯉꯣ ꯃꯈꯣꯏꯒꯤ ꯐꯤꯂꯝ ꯂꯤꯂꯥ ꯗ꯭ꯔꯃꯥꯗꯁꯨ ꯑꯗꯨꯝ ꯎꯔꯝꯃꯅꯤ ꯕꯤꯂꯤꯌꯅꯔ ꯀ꯭ꯂꯕꯄꯨ ꯍꯥꯏꯕꯅꯦ ꯃꯤꯂꯤꯌꯅꯔ ꯀ꯭ꯂꯕꯄꯨ ꯍꯥꯏꯕꯅꯦ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯤꯗ ꯀꯩꯗꯧꯒꯦꯅ ꯍꯥꯟꯅꯗꯒꯤ ꯈꯪꯅꯗꯕ ꯃꯤ ꯃꯌꯥꯝ ꯏꯟꯇ꯭ꯔꯗ꯭ꯌꯨꯁ ꯇꯧꯅꯕ ꯑꯗꯒꯤꯗꯤ ꯑꯃꯒ ꯁꯛꯈꯪ ꯃꯥꯏꯈꯪꯅꯅꯕ ꯅꯠꯇ꯭ꯔꯒꯅ ꯁꯦꯃꯤꯅꯥꯔ ꯅꯠꯇ꯭ꯔꯒꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯗ ꯊꯦꯡꯅꯅꯕ ꯃꯤ ꯈꯨꯗꯤꯡꯃꯛꯁꯦ ꯑꯦꯇꯦꯟ ꯇꯧꯅꯕ ꯍꯣꯠꯅꯩꯌꯦꯕ ꯑꯗꯣ ꯁꯤꯒꯤ ꯁꯦꯅꯥꯔꯤꯑꯣꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯂꯩꯇ꯭ꯔꯤꯀꯣ ꯃꯁꯤꯁꯨ ꯑꯩꯈꯣꯏꯅ ꯂꯩꯍꯟꯕ ꯑꯗꯨꯝ ꯃꯊꯧ ꯇꯥꯏ ꯁꯤꯒꯨꯝꯕꯒꯤ ꯀꯜꯆꯔ ꯑꯃ ꯑꯩꯈꯣꯏ ꯀ꯭ꯔꯤꯌꯦꯠ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯒ ꯃꯊꯪꯗ ꯁꯣꯁꯤꯌꯦꯜ ꯐꯦꯛꯇꯔꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯀꯜꯆꯔꯦꯜ ꯀꯦꯄꯤꯇꯦꯜ ꯍꯥꯏꯕ ꯑꯃ ꯂꯩ ꯉꯁꯥꯏꯒꯤ ꯀꯜꯆꯔꯦꯜ ꯀꯦꯄꯤꯇꯦꯜ ꯍꯥꯏꯔ ꯀꯥꯟꯗ ꯁꯤꯗꯗꯤ ꯄꯩꯁꯥꯅ ꯂꯩꯕ ꯌꯥꯕ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯣꯂꯦꯖꯀꯨꯝꯕ ꯑꯗꯒꯤ ꯊꯕꯛ ꯑꯃ ꯇꯧꯕꯒꯤ ꯋꯥꯔꯛ ꯏꯊꯤꯛ ꯍꯥꯏꯇꯥꯔꯦ ꯁꯤꯗꯤ ꯇꯧꯕꯗ ꯌꯥꯗꯕ ꯊꯕꯛꯅꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯈꯟꯕ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯕ ꯑꯗꯨꯀꯥꯟꯗ ꯀꯩꯒꯨꯝꯕ ꯑꯩꯉꯣꯟꯗ ꯉꯁꯤ ꯃꯥꯏ ꯄꯥꯛꯄ ꯊꯕꯛ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯄꯩꯁా ꯈꯔ ꯐꯪꯕ ꯃꯇꯝꯗ ꯑꯦꯟꯖꯣꯏ ꯇꯧꯕꯒꯤ ꯋꯥꯈꯜ ꯂꯩꯇꯕ ꯋꯥꯠꯂꯤ ꯅꯠꯇ꯭ꯔꯒꯅ ꯁꯤ ꯃꯇꯧꯗꯧ ꯂꯩ ꯑꯣꯔ ꯀꯩ ꯍꯥꯏꯅꯤ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏ ꯁꯤ ꯄꯣꯠꯁꯦ ꯏꯪꯂꯤꯁꯀꯤ ꯇꯥꯝꯗ ꯍꯥꯏꯔꯒꯗꯤ ꯗꯤꯂꯦꯠ ꯒ꯭ꯔꯦꯇꯤꯐꯤꯀꯦꯁꯟ ꯍꯥꯏꯇꯥꯔꯦ ꯗꯤꯂꯦꯠ ꯒ꯭ꯔꯦꯇꯤꯐꯤꯀꯦꯁꯟ ꯍꯥꯏꯔꯒꯗꯤ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩ ꯆꯍꯤ 5 ꯃꯇꯨꯡꯗ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯂꯝꯕꯤ ꯑꯃꯗ ꯇ꯭ꯔꯥꯖꯦꯛꯇꯔꯤ ꯑꯃꯗ ꯆꯠꯅꯕꯩꯗꯃꯛꯇ ꯑꯩ ꯉꯁꯤ ꯍꯣꯠꯅꯔꯀꯥꯟꯗ ꯑꯩ ꯆꯥꯅꯤꯡꯕ ꯀꯌꯥ ꯂꯩꯔꯦ ꯁꯦꯠꯅꯤꯡꯕ ꯀꯌꯥ ꯂꯩꯔꯦ ꯑꯩ ꯄꯩꯁꯥꯁꯦ ꯊꯝꯖꯤꯜꯂꯒ ꯈꯥꯡꯖꯤꯜꯂꯀꯥꯟꯗ ꯆꯍꯤ 5ꯒꯤ ꯃꯇꯨꯡꯗ ꯑꯩꯒꯤ ꯂꯥꯏꯐꯇꯨꯒꯤ ꯁꯤꯅꯔꯤꯑꯣ ꯑꯃ ꯂꯥꯛꯑꯀꯥꯟꯗ ꯑꯩ ꯑꯦꯟꯖꯣꯏ ꯇꯧꯒꯦ ꯍꯥꯏꯕꯅꯆꯤꯡꯕ ꯅꯨꯡꯉꯥꯏꯕ ꯄꯣꯠꯇꯣ ꯈꯥꯡꯉꯀꯥꯟꯗ ꯂꯩꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯑꯃ ꯆꯦꯜꯂꯦꯕ ꯃꯣꯏꯁꯤꯡꯗꯗꯤ ꯑꯗꯨꯕꯨ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯕꯁꯤꯡꯒꯤ ꯃꯔꯛꯇꯗꯤ ꯇꯧꯕ ꯉꯝꯗꯦꯀꯣ ꯉꯁꯥꯏ ꯃꯔꯨꯞꯇꯨ ꯐꯥꯎꯔꯛꯑꯀꯥꯟꯗ ꯄꯩꯁꯥ ꯆꯪꯒꯗꯕ ꯍꯦꯟꯃꯟꯕꯗꯒꯤ ꯑꯦꯟꯖꯣꯏ ꯇꯧꯗꯕꯁꯨ ꯂꯩꯇꯕ ꯅꯠꯇꯦ ꯂꯩ ꯑꯗꯨꯕꯨ ꯃꯔꯨꯞ ꯑꯃ ꯐꯥꯎꯔꯛꯑꯀꯥꯟꯗ ꯄꯩꯁꯥꯗꯣ ꯁꯤꯡꯒꯗꯕ ꯅꯠꯇ ꯇꯥꯔꯗꯤ ꯑꯩ ꯀꯥꯔ ꯑꯃ ꯂꯩꯊꯣꯛꯑꯒꯦ ꯗ꯭ꯔꯦꯁ ꯐꯖꯕ ꯈꯔ ꯂꯩꯔꯨꯔꯒꯦ ꯑꯩ ꯑꯗꯨ ꯇꯧꯔꯒꯦ ꯁꯤ ꯇꯧꯔꯒꯦ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯈꯜ ꯃꯌꯥꯝ ꯑꯩꯈꯣꯏ ꯈꯜꯂꯦ ꯑꯗꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯑꯦꯟꯖꯣꯏ ꯑꯗꯨꯝ ꯇꯧꯊꯣꯛꯑꯦꯕꯀꯣ ꯑꯗꯨꯕꯨ ꯁꯤꯒꯤ ꯄꯣꯠꯁꯦ ꯗꯤꯂꯦ ꯒ꯭ꯔꯦꯇꯤꯐꯤꯀꯦꯁꯟꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯕꯁꯤꯡꯒꯤ ꯃꯔꯛꯇꯗꯤ ꯌꯥꯎꯗꯦ ꯌꯥꯎꯕꯁꯨ ꯂꯩ ꯑꯗꯣ ꯁꯤ ꯃꯦꯟꯇꯦꯂꯤꯇꯤ ꯆꯦꯟꯖ ꯇꯧꯕ ꯍꯧꯔꯛꯄꯒꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯉꯁꯥꯏ ꯄꯣꯔ ꯃꯦꯟꯇꯦꯂꯤꯇꯤꯗꯒꯤ ꯈꯤꯇꯪ ꯗꯦꯕꯂꯞ ꯇꯧꯔꯛꯄꯒꯤ ꯑꯩꯈꯣꯏ ꯔꯤꯆ ꯃꯦꯟꯇꯦꯂꯤꯇꯤꯗ ꯆꯪꯉꯛꯄꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯒ ꯃꯊꯪꯗ ꯑꯍꯨꯝꯁꯨꯕꯗ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯀꯣꯅꯣꯃꯤꯛ ꯐꯦꯛꯇꯔꯁ ꯍꯥꯏꯇꯥꯔꯦ ꯄꯩꯁꯥꯁꯦ ꯏꯅꯥꯛ ꯈꯨꯟꯕꯁꯤꯡꯗꯤ ꯄꯩꯁꯥ ꯏꯟꯚꯦꯁ ꯇꯧꯅꯕ ꯑꯆꯧ ꯑꯆꯧꯕ ꯕꯤꯖꯤꯅꯦꯁꯁꯤꯡꯗ ꯏꯟꯚꯦꯁ ꯇꯧꯅꯕ ꯃꯣꯏ ꯄꯩꯁꯥ ꯂꯩ ꯑꯗꯨꯒ ꯄꯩꯁꯥ ꯂꯩꯔꯕꯅꯤꯅ ꯍꯦꯟꯅ ꯄ꯭ꯔꯣꯐꯤꯇꯦꯕꯜ ꯑꯣꯏꯕ ꯕꯤꯖꯤꯅꯦꯁꯁꯤꯡꯗꯁꯨ ꯃꯣꯏ ꯏꯟꯚꯦꯁ ꯇꯧꯕ ꯉꯝꯃꯦꯕ ꯏꯚꯟ ꯄꯩꯁꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯒꯁꯨ ꯃꯥ ꯀꯅꯥꯅꯣꯝꯗꯩ ꯄꯨꯕ ꯐꯪꯅꯤ ꯑꯣꯔ ꯏꯚꯟ ꯂꯣꯟ ꯑꯃ ꯂꯧꯒꯦ ꯍꯥꯏꯔꯒꯁꯨ ꯃꯥꯅ ꯇꯧꯒꯗꯕ ꯕꯤꯖꯤꯅꯦꯁꯇꯤ ꯂꯨꯄꯥ ꯀꯔꯣꯔ 10 ꯆꯪꯒꯗꯕꯅꯦ ꯍꯥꯏꯔꯤꯁꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯥꯏ ꯃꯈꯨꯠꯇ ꯀꯔꯣꯔ 5 ꯈꯛ ꯂꯩꯔꯦ ꯍꯥꯏꯔꯤꯁꯦ ꯃꯥ ꯑꯋꯥꯠꯄ ꯀꯔꯣꯔ 5ꯗꯣ ꯀꯥꯏꯗꯅꯣꯝ ꯂꯣꯟ ꯂꯧꯔꯀꯥꯟꯗ ꯃꯥ ꯀꯔꯣꯔ 10ꯗꯣ ꯏꯟꯚꯦꯁ ꯇꯧꯕ ꯉꯝꯅꯦꯕ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯀꯦꯄꯤꯇꯦꯜ ꯑꯦꯛꯁꯦꯁꯁꯦ ꯃꯣꯏꯗꯗꯤ ꯂꯩꯌꯦꯕ ꯑꯗꯨꯕꯨ ꯂꯥꯏꯔꯕꯁꯤꯡꯗꯗꯤ ꯁꯤꯃ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯐ꯭ꯌꯨꯆꯔꯒꯤ ꯑꯣꯏꯕ ꯉꯁꯤ ꯂꯩꯔꯤꯕ ꯁꯤꯅꯔꯤꯑꯣꯁꯤꯗꯒꯤ ꯑꯦꯛꯁꯄꯥꯟ ꯇꯧꯅꯕꯒꯤ ꯄꯣꯠꯁꯦ ꯑꯦꯛꯁꯄꯥꯟ ꯇꯧꯕ ꯃꯇꯝꯗ ꯌꯥꯝ ꯇꯞꯅ ꯑꯦꯛꯁꯄꯥꯟ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ
ꯑꯗꯨꯕꯨ ꯏꯅꯥꯛ ꯈꯨꯟꯕꯁꯤꯡꯗꯤ ꯑꯦꯛꯁꯄꯥꯟ ꯇꯧꯕꯒꯤ ꯆꯥꯡꯁꯤ ꯔꯦꯠꯁꯦ ꯃꯣꯏꯅ ꯋꯥꯡꯕ ꯍꯦꯜꯂꯦ ꯑꯩꯈꯣꯏꯒꯤ ꯂꯤꯕꯤꯡ ꯁ꯭ꯇꯦꯟꯗꯔꯠꯁꯦ ꯁꯨꯡꯍꯦꯟ ꯍꯦꯟꯒꯠꯂꯛꯇꯕꯗꯤ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏꯅ ꯂꯥꯏꯔꯕꯁꯤꯡꯁꯦ ꯁꯨꯝ ꯂꯥꯏꯔ ꯂꯩꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯃꯣꯏꯒꯤ ꯇꯁꯦꯡꯅ ꯑꯌꯥꯝꯕ ꯑꯦꯚꯔꯦꯖ ꯑꯣꯏꯅ ꯌꯦꯡꯉꯗꯤ ꯂꯤꯕꯤꯡ ꯁ꯭ꯇꯦꯟꯗꯔꯠꯁꯦ ꯂꯣꯏ ꯍꯦꯟꯒꯠꯂꯛꯏꯅꯦꯕ ꯑꯗꯨꯕꯨ ꯂꯤꯕꯤꯡ ꯁ꯭ꯇꯦꯟꯗꯔꯠ ꯍꯦꯟꯒꯠꯂꯛ ꯇꯥꯔꯁꯨ ꯈꯪꯍꯦꯟ ꯍꯦꯟꯒꯠꯄ ꯉꯝꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯁꯤꯒꯨꯝꯕ ꯐꯦꯛꯇꯔꯁꯤꯡꯁꯦ ꯍꯥꯏꯗꯤ ꯐ꯭ꯌꯨꯆꯔꯒꯤ ꯑꯣꯏꯕ ꯏꯟꯚꯦꯁꯃꯦꯟ ꯇꯧꯅꯕꯒꯤ ꯄ꯭ꯂꯥꯟ ꯂꯥꯛꯄ ꯃꯇꯝꯗ ꯉꯁꯤꯒꯤ ꯅꯤꯠ ꯑꯣꯏꯔꯤꯕ ꯃꯌꯥꯝꯁꯦ ꯐꯨꯜꯐꯤꯜ ꯇꯧꯗꯕꯤꯗ ꯍꯌꯦꯡ ꯍꯦꯛꯇ ꯇꯧꯕ ꯌꯥꯗꯕꯅꯤꯅ ꯁꯤꯒꯨꯝꯕ ꯃꯇꯥꯡꯁꯤ ꯂꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯄꯥꯟꯁꯟ ꯇꯧꯕꯒꯤ ꯆꯥꯡꯁꯦ ꯍꯟꯊꯩ ꯋꯥꯠꯂꯦꯕꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯑꯇꯣꯞꯄ ꯅꯥꯀꯟ ꯑꯃꯗ ꯑꯃꯨꯛ ꯌꯦꯡꯉꯗꯤ ꯉꯁꯥꯏ ꯃꯃꯥꯡꯗ ꯌꯥꯎꯈꯤꯕꯁꯤꯡꯁꯤꯒ ꯑꯃꯨꯛ ꯂꯣꯏ ꯀꯣꯔꯤꯂꯦꯇꯦꯠ ꯑꯣꯏꯔꯛꯇꯣꯏꯅꯤ ꯉꯁꯥꯏ ꯏꯀꯣꯅꯣꯃꯤꯛ ꯐꯦꯛꯇꯔꯁꯤꯒ ꯑꯃꯨꯛꯀꯣ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯌꯥꯝ ꯐꯪꯕ ꯊꯕꯛ ꯍꯥꯏꯇꯥꯔꯦ ꯍꯥꯏ ꯄꯦꯌꯤꯡ ꯖꯣꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯉꯁꯥꯏ ꯏꯁꯀꯤꯜ ꯌꯥꯝ ꯗꯔꯀꯥꯔ ꯂꯩꯕ ꯄꯣꯠꯁꯤꯡꯁꯦ ꯏꯁꯀꯤꯜ ꯍꯥꯏꯗꯤ ꯑꯔꯨꯕ ꯏꯁꯀꯤꯜ ꯍꯥꯏꯇꯥꯔꯦ ꯅꯠꯇ꯭ꯔꯒꯅ ꯍꯥꯌꯔ ꯏꯖꯨꯀꯦꯁꯟ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯇꯝꯃꯛꯄ ꯃꯤ ꯁꯤꯒꯨꯝꯕꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯣꯂꯣꯞ ꯍꯦꯟꯅ ꯆꯥꯎꯅ ꯐꯪꯕ ꯊꯕꯛꯁꯤꯡꯁꯤꯗ ꯃꯣꯏꯅ ꯆꯪꯕ ꯉꯝꯕꯒꯤ ꯆꯥꯟꯁꯁꯦ ꯃꯣꯏꯅ ꯑꯗꯨꯝ ꯂꯩꯌꯦꯕ ꯉꯁꯥꯏꯒꯤ ꯂꯥꯏꯔꯤꯛ ꯇꯝꯍꯧꯗꯕ ꯂꯥꯏꯔꯤꯛ ꯈꯔ ꯋꯥꯠꯄ ꯃꯤꯁꯤꯡꯁꯤꯗꯤ ꯉꯁꯥꯏ ꯊꯕꯛ ꯑꯆꯧꯕꯁꯤꯡꯒꯤ ꯆꯪꯕꯒꯤ ꯆꯥꯟꯁ ꯃꯣꯏꯗꯗꯤ ꯖꯦꯔꯣꯅꯤ ꯁꯨꯡꯂꯩ ꯂꯩꯇꯦꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯒꯦꯞꯁꯦ ꯏꯚꯟ ꯑꯦꯚꯔꯦꯖ ꯄꯤꯄꯜꯒꯤ ꯃꯔꯛꯇ ꯁꯤ ꯒꯦꯞꯁꯦ ꯒꯣꯔꯃꯦꯟꯒꯤ ꯖꯣꯕ ꯑꯣꯏꯒꯦꯔꯥ ꯄ꯭ꯔꯥꯏꯚꯦꯠ ꯁꯦꯛꯇꯔꯒꯤ ꯖꯣꯕ ꯑꯣꯏꯒꯦꯔꯥ ꯊꯕꯛ ꯑꯆꯧꯕꯁꯤꯡꯁꯤꯅ ꯃꯣꯏ ꯂꯣꯏ ꯄꯥꯏꯈ꯭ꯔꯅꯤ ꯄꯩꯁా ꯄꯥꯏꯕꯁꯤꯡꯁꯤ ꯃꯆꯥ ꯃꯁꯨꯁꯤꯡꯅ ꯏꯚꯟ ꯄꯥꯕ꯭ꯂꯤꯛ ꯁꯦꯛꯇꯔ ꯑꯣꯏꯒꯦꯔꯥ ꯄ꯭ꯔꯥꯏꯚꯦꯠ ꯁꯦꯛꯇꯔ ꯑꯣꯏꯒꯦꯔꯥ ꯀꯣꯔꯄꯣꯔꯦꯠ ꯁꯦꯛꯇꯔ ꯑꯣꯏꯒꯦꯔꯥ ꯉꯁꯥꯏꯒꯤ ꯄꯣꯁ ꯑꯆꯧꯕ ꯁꯦꯂꯔꯤ ꯌꯥꯝ ꯐꯪꯒꯗꯕ ꯊꯕꯛꯁꯤꯡꯁꯤꯗ ꯉꯁꯥꯏꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡꯗꯒꯤ ꯂꯥꯛꯄꯁꯤꯡꯅ ꯂꯣꯏ ꯄꯥꯏꯈ꯭ꯔꯅꯤ ꯑꯗꯨꯅ ꯁꯤꯒꯤ ꯗꯦꯁꯄꯦꯔꯤꯇꯤ ꯁꯤꯒꯤ ꯒꯦꯞꯁꯦ ꯂꯥꯞꯁꯦꯁꯦ ꯁꯨꯝ ꯆꯥꯎꯊꯣꯛꯍꯜꯂꯦꯕ ꯑꯗꯨꯒ ꯁꯤ ꯉꯁꯥꯏ ꯐꯦꯛꯇꯔꯁꯤ ꯃꯔꯤꯁꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯁꯇ ꯌꯥꯎꯔꯤꯁꯦ ꯈ꯭ꯋꯥꯏ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯁꯇ ꯌꯥꯎꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯕꯤꯍꯦꯕꯤꯌꯔꯦꯜ ꯐꯦꯛꯇꯔ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯦ ꯁꯤꯅꯤ ꯈ꯭ꯋꯥꯏ ꯑꯇꯩ ꯃꯃꯥꯡꯗ ꯂꯩꯔꯤꯁꯤꯡꯁꯤ ꯂꯣꯏꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯔꯤꯁꯦ ꯁꯤꯒꯤ ꯕꯤꯍꯦꯕꯤꯌꯔꯦꯜ ꯐꯦꯛꯇꯔꯁꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯕꯤꯍꯦꯕꯤꯌꯔꯁꯤꯅꯅꯦꯕ ꯑꯩꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔꯁꯤꯡꯁꯦ ꯌꯥꯝꯅ ꯁꯦꯞ ꯇꯧꯔꯤꯁꯦ ꯉꯁꯥꯏꯒꯤ ꯑꯦꯛꯁꯄꯥꯟꯁꯟ ꯇꯧꯕ ꯃꯇꯝꯗ ꯌꯥꯝ ꯆꯥꯎꯅ ꯑꯦꯛꯁꯄꯥꯟ ꯇꯧꯕ ꯑꯗꯨ ꯇꯧꯕ ꯃꯌꯥꯝꯁꯤꯡ ꯂꯩꯈ꯭ꯔꯦ ꯆꯥꯎꯅ ꯑꯦꯛꯁꯄꯥꯟ ꯇꯧꯕꯁꯤꯡꯁꯤꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯗ ꯔꯤꯛꯁ ꯐꯦꯛꯇꯔ ꯍꯥꯏꯕ ꯄꯣꯠꯁꯦ ꯂꯣꯏ ꯌꯥꯎꯔꯤꯅꯦꯕ ꯑꯗꯨꯕꯨ ꯂꯥꯏꯔꯕꯁꯤꯡꯒꯤ ꯃꯐꯝꯗꯗꯤ ꯁꯤꯒꯨꯝꯕ ꯆꯥꯟꯁꯁꯦ ꯂꯥꯛꯇꯥꯔꯁꯨ ꯃꯣꯏ ꯎꯕ ꯐꯪꯗꯦꯕ ꯑꯗꯨꯅ ꯈꯨꯠꯇꯒꯤ ꯑꯗꯨꯝ ꯅꯥꯟꯊꯣꯛꯑꯒ ꯆꯠꯈꯤꯕ ꯌꯥꯎꯋꯦꯕ ꯁꯤꯒꯤ ꯅꯥꯟꯊꯣꯛꯑ ꯆꯠꯈ꯭ꯔꯤꯁꯦ ꯀꯃꯥꯏꯅꯅꯣ ꯍꯥꯏꯕꯗꯨꯒꯤ ꯈꯤꯇꯪ ꯐꯔꯗꯔ ꯑꯣꯏ ꯈꯤꯇꯪ ꯁꯥꯡꯗꯣꯛꯄ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯈꯔ ꯇꯧꯒꯦꯕ ꯁꯣꯔꯠ ꯇꯥꯔꯝ ꯚꯤꯖꯟ ꯍꯥꯏꯇꯥꯔꯦ ꯁꯣꯔꯠ ꯇꯥꯔꯝ ꯚꯤꯖꯟ ꯈꯛꯀꯤ ꯋꯥ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯥꯏꯟ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯈꯜꯂꯤꯕ ꯑꯩꯈꯣꯏꯒꯤ ꯕꯤꯍꯦꯕꯤꯌꯔ ꯁ꯭ꯇ꯭ꯔꯛꯆꯔꯁꯦ ꯌꯥꯝ ꯁꯣꯔꯠ ꯇꯥꯔꯝ ꯈꯛꯀꯤ ꯑꯣꯏꯕ ꯋꯥꯈꯜꯗ ꯌꯥꯝꯅ ꯇꯤꯜꯇꯦꯠ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯔꯗꯤ ꯍꯧꯖꯤꯛꯀꯤ ꯗꯔꯀꯥꯔ ꯂꯩꯔꯤꯕ ꯄꯣꯠꯁꯤꯡꯁꯦ ꯍꯥꯟꯅ ꯊꯨꯡꯍꯟꯗꯅ ꯀꯃꯥꯏꯅ ꯇꯨꯡꯒꯤ ꯊꯕꯛ ꯇꯧꯔꯨꯗꯣꯏꯅꯣ ꯑꯗꯨꯅ ꯐ꯭ꯌꯨꯆꯔꯒꯤ ꯏꯟꯚꯦꯁꯃꯦꯟ ꯍꯥꯏꯕ ꯄꯣꯠꯁꯦ ꯌꯥꯝꯅ ꯂꯦꯛ ꯑꯣꯏꯌꯦꯕ ꯑꯗꯨꯅ ꯉꯁꯤꯒꯤ ꯆꯥꯅꯕ ꯊꯛꯅꯕ ꯑꯣꯔ ꯑꯦꯀꯣꯃꯣꯗꯦꯁꯟ ꯂꯩꯅꯕ ꯑꯗꯒꯤꯗꯤ ꯗ꯭ꯔꯦꯁꯀꯤ ꯑꯉꯥꯡꯒꯤ ꯑꯗꯩꯗꯤ ꯏꯃꯥ ꯏꯄꯥ ꯑꯍꯟ ꯑꯣꯏꯔꯛꯄ ꯂꯥꯏꯌꯦꯡꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯒꯤ ꯉꯥꯏꯍꯥꯛꯀꯤ ꯅꯦꯁꯦꯁꯔꯤ ꯑꯣꯏꯕ ꯄꯣꯠꯁꯤꯡꯁꯤꯗ ꯍꯥꯟꯅ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯐꯣꯀꯁ ꯄꯤ ꯑꯗꯨꯅ ꯁꯤꯒꯤ ꯐꯣꯀꯁ ꯄꯤꯔꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏ ꯐ꯭ꯌꯨꯆꯔꯒꯤ ꯑꯣꯏꯕ ꯏꯟꯚꯦꯁꯃꯦꯟ ꯀꯌꯥꯝ ꯂꯩꯇꯦ ꯑꯗꯨ ꯏꯅꯥꯛ ꯈꯨꯟꯕꯁꯤꯡꯗꯤ ꯇꯨꯡꯒꯤ ꯑꯣꯏꯕ ꯄꯣꯠꯁꯤꯒꯤ ꯄ꯭ꯂꯥꯟꯁꯦ ꯌꯥꯝ ꯈꯜꯂꯦ ꯍꯣꯏ ꯍꯧꯖꯤꯛꯀꯤ ꯑꯣꯏꯕ ꯁꯤꯗꯅꯦ ꯃꯥꯁꯂꯣ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯃꯥꯁꯂꯣꯒꯤ ꯍꯥꯏꯔꯥꯔꯀꯤ ꯑꯣꯐ ꯅꯤꯗ ꯑꯅ ꯑꯃ ꯑꯥꯏꯗꯤꯌꯥ ꯑꯃꯈꯛ ꯂꯩ ꯑꯗꯣ ꯑꯩ ꯑꯃꯨꯛ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯛꯀꯦ ꯁꯤꯒꯤ ꯍꯥꯏꯔꯥꯔꯀꯤ ꯑꯣꯐ ꯅꯤꯗꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕꯤꯍꯦꯕꯤꯌꯔꯦꯜ ꯐꯦꯛꯇꯔꯁꯤ ꯉꯁꯥꯏ ꯃꯥꯁꯂꯣꯒꯤ ꯍꯥꯏꯔꯥꯔꯀꯤ ꯑꯣꯐ ꯅꯤꯗꯇꯨꯒ ꯌꯥꯝ ꯔꯤꯂꯦꯇꯦꯕꯜ ꯑꯣꯏꯔꯦ ꯑꯗꯨꯅ ꯃꯥꯁꯂꯣꯒꯤ ꯍꯥꯏꯔꯥꯔꯀꯤ ꯑꯣꯐ ꯅꯤꯗꯁꯤ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕ ꯃꯇꯝꯗ ꯃꯌꯥꯝꯗ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯕ ꯁꯦꯛꯁꯟ ꯑꯃ ꯁꯣꯏ ꯊꯣꯛꯂꯛꯀꯅꯤꯅ ꯈꯜꯂꯦ ꯑꯗꯣ ꯁꯤꯒꯤ ꯁꯣꯔꯠ ꯇꯥꯔꯝ ꯂꯣꯡ ꯇꯥꯔꯝꯁꯤꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯗꯔꯀꯥꯔ ꯂꯩꯔꯤꯕ ꯄꯣꯠꯁꯤꯡꯗꯣ ꯍꯥꯟꯅ ꯐꯨꯜꯐꯤꯜ ꯇꯧꯗꯅ ꯆꯠꯄ ꯌꯥꯗꯕꯒꯤ ꯕ꯭ꯂꯣꯛ ꯇꯧꯕ ꯃꯐꯝ ꯑꯃꯗꯤ ꯂꯩꯔꯦꯀꯣ ꯑꯗꯨꯕꯨ ꯁꯤ ꯃꯌꯥꯝꯁꯤ ꯂꯣꯏ ꯀꯥꯟꯊꯣꯛꯈ꯭ꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯔꯤꯛꯁ ꯂꯧꯕꯒꯤ ꯃꯇꯥꯡꯗ ꯂꯥꯛꯁꯦ ꯏꯅꯥꯛ ꯈꯨꯟꯕꯁꯤꯡꯗꯤ ꯔꯤꯛꯁ ꯂꯧꯕꯒꯤ ꯍꯩꯅꯕꯤ ꯑꯃ ꯂꯩꯌꯦꯕ ꯃꯣꯏꯗ ꯔꯤꯛꯁ ꯂꯧꯕ ꯍꯥꯏꯔꯒ ꯍꯦꯛꯇ ꯑꯣꯏꯔꯣꯏꯗꯕ ꯃꯐꯝꯗ ꯆꯪꯁꯤꯜꯂꯒ ꯔꯤꯛꯁ ꯂꯧꯕ ꯅꯠꯇꯕ ꯀꯥꯜꯀꯨꯂꯦꯇꯦꯠ ꯔꯤꯛꯁ ꯍꯥꯏꯇꯥꯔꯦ ꯑꯣꯏꯗꯧꯔꯕ ꯄꯣꯠ ꯃꯤ ꯑꯃꯅ ꯍꯥꯟꯅ ꯇꯧꯕ ꯃꯇꯝꯗ ꯑꯣꯏꯈꯤꯕ ꯄꯣꯠ ꯑꯃ ꯎꯔꯨꯔꯀꯥꯟꯗ ꯑꯣꯏꯅꯕ ꯄꯣꯠ ꯑꯣꯏꯍꯟꯅꯕ ꯀꯩꯗꯧꯕ ꯌꯥꯒꯦ ꯍꯥꯏꯕꯒꯤ ꯔꯤꯛꯁ ꯂꯧꯕꯒꯤ ꯍꯩꯅꯕꯤꯁꯨ ꯃꯣꯏꯗ ꯂꯩꯌꯦꯕ ꯑꯗꯨꯅ ꯃꯣꯏꯗꯤ ꯌꯥꯝ ꯆꯥꯎꯕ ꯔꯤꯛꯁ ꯂꯥꯛꯇꯥꯔꯁꯨ ꯃꯣꯏꯗꯨ ꯍꯦꯟꯗꯜ ꯇꯧꯕ ꯉꯝꯅꯕ ꯃꯣꯏꯒꯤ ꯃꯥꯏꯟ ꯁꯦꯠꯇꯣ ꯑꯣꯜꯔꯦꯗꯤ ꯁ꯭ꯇꯦꯕꯤꯂꯥꯏꯁ ꯇꯧꯔꯒ ꯍꯥꯏꯇꯥꯔꯦ ꯑꯦꯗꯖꯁ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯔꯛꯑꯦꯕ ꯃꯣꯏꯗꯤ ꯑꯗꯨꯅ ꯀꯥꯜꯀꯨꯂꯦꯇꯦꯠ ꯔꯤꯛꯁ ꯂꯧꯕꯁꯦ ꯏꯅꯥꯛ ꯈꯨꯟꯕꯁꯤꯡꯁꯤꯅ ꯌꯥꯝ ꯍꯦꯜꯂꯦꯕ ꯑꯗꯨꯕꯨ ꯂꯥꯏꯔꯕꯁꯤꯡꯗ ꯃꯁꯤꯒꯤ ꯔꯤꯛꯁꯁꯦ ꯂꯧꯕ ꯉꯝꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔ ꯀꯥꯟꯗ ꯃꯣꯏꯅ ꯔꯤꯛꯁ ꯂꯧꯅꯤꯡꯗꯕꯩ ꯉꯥꯛꯇꯁꯨ ꯅꯠꯇꯦꯕ ꯑꯌꯥꯝꯕꯅ ꯅꯦꯒꯦꯇꯤꯞ ꯑꯣꯏꯕ ꯄꯣꯠꯁꯤꯅ ꯍꯥꯟꯅ ꯃꯥꯡꯗ ꯑꯗꯨꯝ ꯊꯥꯔ ꯂꯩꯕ ꯁꯤ ꯁꯣꯏꯔꯛꯑꯒꯗꯤ ꯁꯤꯁꯨ ꯁꯨꯃꯥꯏꯅ ꯌꯥꯔꯛꯇ꯭ꯔꯒꯗꯤ ꯁꯤ ꯇꯧꯔꯛꯑꯒꯗꯤ ꯍꯥꯏꯕ ꯅꯦꯒꯦꯇꯤꯞ ꯑꯣꯏꯕ ꯄꯣꯠꯁꯤꯡꯅ ꯍꯥꯟꯅ ꯃꯥꯡꯂꯣꯏ ꯊꯥꯔ ꯂꯩꯕ ꯑꯗꯨꯅ ꯔꯤꯛꯁ ꯂꯧꯕ ꯉꯝꯗꯦꯕ
ꯁꯨꯃꯥꯏꯅ ꯁꯤ ꯁꯣꯏꯔꯛꯑꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ, ꯁꯤ ꯌꯥꯔꯛꯇ꯭ꯔꯗꯤ ꯀꯩꯗꯧꯗꯣꯏꯅꯣ, ꯁꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯦ ꯈꯜꯂꯤꯉꯩꯗ ꯀꯃꯥꯏꯅ ꯁꯣꯏꯔꯣꯏꯗꯣꯏꯅꯣ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯦ ꯈꯟꯅꯕ ꯁꯦꯛꯁꯟꯁꯦ ꯆꯪꯉꯛꯄꯒꯤ ꯆꯥꯡꯁꯦ ꯌꯥꯝ ꯋꯥꯠꯂꯦꯕ. ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯥꯏꯟꯁꯦꯠꯁꯦ ꯋꯥꯈꯜꯁꯦ ꯈꯤꯇꯪ ꯍꯥꯡꯇꯣꯛꯑꯒ ꯑꯩꯈꯣꯏꯅ ꯑꯣꯄꯟ ꯑꯣꯏꯅ ꯊꯝ ꯇꯥꯔꯒꯗꯤ ꯁꯣꯏꯔꯛꯄ ꯌꯥꯏ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯡꯁꯦ, ꯁꯤ ꯁꯣꯏꯔꯛꯄ ꯌꯥꯏ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯎꯔꯕꯅꯤꯅ ꯁꯤ ꯀꯃꯥꯏꯅ ꯁꯦꯝꯗꯣꯛꯇꯣꯏꯅꯣ ꯍꯥꯏꯕ ꯀꯣꯏꯁꯟ ꯍꯪꯕꯁꯤ ꯈꯛꯇꯅꯦꯕ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯕꯤꯍꯦꯕꯤꯌꯔ ꯑꯩꯈꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧꯗ ꯁꯦꯝꯗꯣꯛꯄ ꯌꯥꯕ ꯁꯔꯨꯛ ꯑꯃ ꯁ꯭ꯋꯥꯏꯗ ꯂꯥꯛꯏꯁꯦ. ꯁꯤ ꯀꯟꯁꯦꯞꯁꯤ ꯁꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯁꯤ ꯁꯣꯏꯔꯛꯑꯗꯤ ꯁꯤ ꯌꯥꯔꯛꯇ꯭ꯔꯗꯤꯅ ꯁꯨꯝ ꯀꯤꯔꯒ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯀꯃꯥꯏꯅ ꯇꯧꯔ ꯁꯣꯏꯍꯜꯂꯣꯏꯗꯣꯏꯅꯣ, ꯀꯃꯥꯏꯅ ꯇꯧꯔ ꯌꯥꯔꯛꯇꯕ ꯄꯣꯠꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯀꯃꯥꯏꯅ ꯇꯧꯔ ꯊꯣꯛꯍꯜꯂꯣꯏꯗꯣꯏꯅꯣ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯈꯟꯅꯕꯒꯤ ꯇꯥꯟꯖꯥꯁꯦ ꯑꯩꯈꯣꯏꯗ ꯆꯪꯉꯛꯄꯒꯤ ꯆꯥꯟꯁ ꯌꯥꯝ ꯋꯥꯠꯂꯦꯕ. ꯑꯗꯨꯕꯨ ꯋꯥꯈꯜꯁꯦ ꯈꯤꯇꯪ ꯍꯥꯡꯗꯣꯛꯑ ꯂꯩ ꯇꯥꯔꯒꯗꯤ ꯎ ꯇꯥꯔꯒꯗꯤ ꯁꯤ ꯁꯣꯏꯔꯛꯀꯅꯤ, ꯁꯤ ꯌꯥꯔꯛꯑꯣꯏ ꯍꯥꯏꯕ ꯈꯪꯉꯕꯅꯤꯅ ꯁꯤ ꯁꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯄꯣꯠꯁꯦ ꯀꯃꯥꯏꯅ ꯁꯣꯏꯍꯜꯂꯣꯏꯗꯣꯏꯅꯣ, ꯁꯤ ꯌꯥꯔꯛꯑꯣꯏ ꯍꯥꯏꯕ ꯄꯣꯠꯁꯦ ꯀꯃꯥꯏꯅ ꯌꯥꯔꯛꯑꯣꯏꯗꯕ ꯄꯣꯠꯁꯦ ꯊꯣꯛꯂꯛꯇꯅꯕ ꯀꯩꯗꯧꯒꯗꯒꯦ ꯍꯥꯏꯕ ꯁꯣꯂꯨꯁꯟ ꯑꯣꯔꯤꯌꯦꯟꯇꯦꯠ ꯑꯣꯏꯕ ꯋꯥꯈꯜꯁꯦ ꯑꯩꯈꯣꯏꯗ ꯈꯟꯅꯕ ꯁꯦꯛꯁꯟꯁꯦ. ꯁꯣꯏꯔꯛꯑꯗꯤ ꯑꯗꯨ ꯇꯧꯔꯛꯑꯗꯤꯅ ꯅꯦꯒꯦꯇꯤꯞ ꯑꯣꯏꯕꯁꯤꯅ ꯃꯥꯡ ꯊꯥꯈꯤꯕꯗꯤ ꯑꯩꯈꯣꯏꯗ ꯎꯕ ꯁꯨꯡ ꯐꯪꯗꯕꯅꯦ, ꯕ꯭ꯂꯥꯏꯟꯗꯦꯠ ꯑꯣꯏꯈꯤꯕꯅꯦꯕ. ꯑꯗꯨꯅ ꯃꯥꯡꯗ ꯁꯅꯥ ꯇꯥꯔꯝꯃꯒꯁꯨ ꯃꯗꯨ ꯑꯩꯈꯣꯏ ꯈꯨꯗꯤ ꯊꯤꯅꯕ ꯈꯨꯟꯅꯕꯒꯤ ꯇꯥꯟꯖꯥ ꯑꯩꯈꯣꯏꯗ ꯂꯩꯇꯕꯅꯦꯕ. ꯁꯤꯗꯅꯤ ꯉꯁꯥꯏꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯍꯥꯏꯔꯤꯁꯦ. ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯕ ꯂꯤꯁꯤꯡ ꯑꯃ ꯂꯩꯕꯒꯤ ꯃꯅꯨꯡꯗ ꯂꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯗꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯑꯃꯗꯤ ꯒ꯭ꯔꯦꯞ ꯇꯧꯕ ꯌꯥꯗꯣꯔꯕꯅꯦꯕ. ꯑꯗꯨꯕꯨ ꯉꯁꯥꯏ ꯑꯀꯤꯕꯗꯨꯅ ꯃꯥꯡ ꯊꯥꯕꯗꯒꯤ ꯑꯃꯗꯨꯐꯥꯎꯀꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯗꯣ ꯑꯩꯈꯣꯏꯅ ꯐꯪꯗꯕ ꯇꯥꯟꯖꯥ ꯃꯌꯥꯝ ꯑꯩꯈꯣꯏ ꯄꯨꯟꯁꯤꯗ ꯂꯩꯇꯕ ꯅꯠꯇꯦꯕ, ꯂꯩꯌꯦꯕ. ꯑꯗꯨꯅ ꯁꯤꯒꯤ ꯐꯦꯛꯇꯔ ꯃꯔꯤꯁꯦ ꯑꯩꯈꯣꯏ ꯃꯨꯟꯅ ꯅꯩꯅꯔꯀꯥꯟꯗ ꯈꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯇ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯖꯒꯥꯗꯒꯤ ꯁꯦꯝꯗꯣꯛꯄ ꯌꯥꯗꯣꯏꯅꯣ ꯍꯥꯏꯕ ꯋꯥꯈꯜꯁꯦ ꯑꯩꯈꯣꯏ ꯃꯨꯟꯅ ꯈꯟꯕ ꯑꯃ ꯆꯪꯉꯦꯕ. ꯃꯁꯤꯒꯤ ꯁꯦꯝꯗꯣꯛꯄꯁꯦ ꯑꯩ ꯑꯃꯅ ꯍꯦꯛꯇ ꯊꯣꯛꯂꯛꯑꯒ ꯃꯥ ꯑꯃꯅ ꯍꯦꯛꯇ ꯊꯣꯛꯂꯛꯑꯒ ꯂꯣꯏ ꯁꯦꯝꯗꯣꯛꯄꯗꯤ ꯉꯝꯃꯣꯏ. ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯔꯤꯐꯣꯔꯝ ꯍꯥꯏꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯔꯤꯐꯣꯔꯃꯦꯁꯟ ꯇꯧꯕ ꯉꯝꯒꯗꯕ, ꯁꯦꯝꯗꯣꯛꯄ ꯉꯝꯒꯗꯕꯗꯤ ꯒꯣꯔꯃꯦꯟꯅꯦ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟꯒꯤ ꯁꯞꯄꯣꯔꯠ ꯁꯤꯁꯇꯦꯝꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯥꯏꯀꯜ ꯑꯣꯐ ꯗꯤꯄꯦꯟꯗꯦꯟꯁꯤ ꯍꯥꯏꯇꯥꯔꯦꯅꯦ, ꯇ꯭ꯔꯦꯞ ꯑꯃꯒꯤ ꯇꯥꯏꯞꯇ ꯑꯩꯈꯣꯏꯗ ꯍꯥꯏꯖꯔꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯗ ꯅꯣꯟꯖꯗ꯭ꯔꯒꯗꯤ ꯃꯣꯏ ꯀꯩꯝ ꯇꯧꯕ ꯉꯝꯍꯟꯗꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯒꯤ ꯃꯑꯣꯡꯗ ꯑꯩꯈꯣꯏ ꯁꯨꯝ ꯐꯥꯖꯤꯜꯂꯒ ꯊꯝꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯂꯩꯔꯤ. ꯁꯤꯒꯤ ꯄꯣꯠꯁꯦ ꯁꯤꯒꯤ ꯁꯤꯁꯇꯦꯃꯤꯛ ꯑꯣꯏꯕ ꯇ꯭ꯔꯦꯞꯁꯤꯃ, ꯁꯥꯏꯀꯜ ꯑꯣꯐ ꯇ꯭ꯔꯦꯞꯁꯤꯃ ꯑꯩꯈꯣꯏ ꯂꯧꯊꯣꯛꯄ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯌꯦ. ꯑꯗꯨꯒ ꯃꯊꯪꯗ ꯉꯁꯥꯏꯒꯤ ꯒꯣꯔꯃꯦꯟꯒꯤ ꯔꯤꯐꯣꯔꯝ ꯅꯠꯇ꯭ꯔꯒꯅ ꯁꯞꯄꯣꯔꯠ ꯁꯤꯁꯇꯦꯝꯁꯤꯡ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯏꯟꯀ꯭ꯂꯨꯗ ꯇꯧꯒꯗꯕ ꯄꯣꯠꯇꯤ ꯉꯁꯥꯏ ꯏꯖꯨꯀꯦꯁꯟꯁꯦ, ꯐ꯭ꯔꯤ ꯏꯖꯨꯀꯦꯁꯟ ꯂꯥꯛꯏꯁꯦ ꯁꯤ ꯑꯆꯧꯕ ꯁ꯭ꯇꯦꯞ ꯑꯃꯈꯛꯅꯤ. ꯑꯗꯨꯅ ꯏꯖꯨꯀꯦꯁꯟꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯅ ꯂꯧꯕ ꯃꯊꯧ ꯇꯥꯏ. ꯏꯖꯨꯀꯦꯁꯟꯁꯤꯕꯨ ꯌꯥꯎ ꯇꯥꯔꯒꯗꯤ ꯇꯨꯡꯗ ꯀꯩꯒꯨꯝꯕ ꯁꯦꯛꯁꯟ ꯈꯔꯗ ꯍꯣꯏ ꯉꯝꯃꯛꯇꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯌꯥꯎꯔꯛꯀꯅꯤ, ꯑꯗꯨꯕꯨ ꯑꯦꯚꯔꯦꯖꯇ ꯑꯩꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯑꯃ, ꯀꯝꯄꯤꯇꯤꯁꯟ ꯑꯃ ꯌꯥꯎꯅꯕꯒꯤ ꯆꯥꯟꯁꯦꯁ ꯈꯔꯗꯤ ꯑꯩꯈꯣꯏꯗꯁꯣꯏꯗꯅ ꯐꯪꯒꯅꯤ. ꯑꯗꯨꯒ ꯃꯊꯪꯗ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯥꯏꯔꯀꯥꯟꯗ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗ ꯑꯩꯈꯣꯏ ꯏꯁꯥꯗ ꯁꯦꯝꯗꯣꯔꯛꯀꯗꯕ. ꯃꯁꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯥꯏꯔ ꯀꯥꯟꯗ ꯃꯤ ꯃꯌꯥꯝ ꯚꯥꯁ ꯑꯣꯏꯅ ꯁꯦꯝꯗꯣꯛꯄ ꯅꯠꯇꯦ. ꯑꯩꯒꯤ ꯑꯃꯅ ꯄꯨꯜꯂꯤꯕ ꯑꯩꯒꯤ ꯁꯔꯀꯜ, ꯃꯥ ꯑꯃꯅ ꯄꯨꯜꯂꯤꯕ ꯃꯥꯒꯤ ꯁꯔꯀꯜ, ꯑꯩꯅ ꯑꯩ ꯕꯤꯖꯤꯅꯦꯁ ꯇꯧꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯗꯤ ꯑꯩꯗꯧꯅ ꯋꯥꯈꯜ ꯃꯥꯟꯅꯕ ꯀꯅꯥ ꯂꯩꯔꯤꯒꯦꯅ ꯑꯩꯅ ꯊꯤꯔꯀꯥꯟꯗ ꯃꯣꯏꯗꯨ ꯄꯨꯟꯕ ꯑꯃ ꯆꯪꯉꯦꯕ. ꯅꯠꯇ꯭ꯔꯒꯅ ꯅꯪꯁꯦ ꯇ꯭ꯔꯥꯚꯦꯂꯔ ꯑꯃ ꯑꯣꯏꯅꯤꯡꯉꯦ, ꯅꯠꯇ꯭ꯔꯒꯅ ꯕ꯭ꯂꯣꯛ ꯔꯥꯏꯇꯔ ꯑꯃ ꯑꯣꯏꯅꯤꯡꯉꯦ, ꯑꯣꯔ ꯅꯪꯁꯦ ꯔꯥꯏꯇꯔ ꯑꯃ ꯑꯣꯏꯅꯤꯡꯉꯦ, ꯅꯪ ꯁꯤꯡꯒꯔ ꯑꯃ ꯑꯣꯏꯅꯤꯡꯉꯦ. ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯪꯅ ꯄꯥꯝꯃꯤꯕ ꯄꯣꯠꯇꯨꯒ ꯋꯥꯈꯜ ꯃꯥꯟꯅꯕ ꯃꯤꯁꯤꯡꯒ ꯄꯨꯜꯂꯀꯥꯟꯗ ꯅꯪꯒꯤ ꯊꯕꯛꯇꯣ ꯇꯧꯕ ꯃꯊꯧ ꯇꯥꯏꯌꯦꯕ. ꯑꯗꯨꯅ ꯁꯤꯁꯤꯅ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯕꯤꯜꯗ ꯑꯞ ꯇꯧꯕ ꯑꯃ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯍꯥꯏꯔꯤꯁꯤꯀꯣ. ꯁꯤꯁꯤꯅ ꯔꯤꯐꯣꯔꯝ ꯇꯧꯕ ꯃꯇꯝꯗ ꯈ꯭ꯋꯥꯏ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯐꯦꯛꯇꯔꯅꯤ ꯏꯖꯨꯀꯦꯁꯟꯒ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒ ꯍꯥꯏꯕ ꯄꯣꯠꯁꯦ. ꯑꯗꯨꯒ ꯉꯁꯥꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯦ ꯑꯩ ꯀꯃꯥꯏꯅ ꯐꯪꯗꯣꯏꯅꯣ? ꯑꯩꯒꯤ ꯂꯩꯀꯥꯏꯗꯗꯤ ꯑꯩꯒꯤ ꯄꯨꯜꯂꯤꯁꯤꯡꯗꯨꯗꯤ ꯀꯅꯥꯝꯇ ꯑꯩꯒꯤ ꯋꯥꯈꯜꯗꯨꯒ ꯃꯥꯟꯅꯕ ꯑꯝꯇ ꯂꯩꯇꯦ, ꯀꯅꯥꯝ ꯏꯟꯇꯔꯦꯁ ꯑꯣꯏꯗꯦ. ꯌꯦꯡꯉꯣ ꯒꯨꯒꯜꯗ ꯆꯪꯉꯣ, ꯐ꯭ꯔꯤ ꯁꯦꯃꯤꯅꯥꯔ ꯃꯌꯥꯝ ꯑꯃ ꯁꯤꯟꯕꯅꯦ. ꯐ꯭ꯔꯤ ꯁꯦꯃꯤꯅꯥꯔ ꯃꯌꯥꯝꯁꯤꯡꯁꯤꯗ ꯅꯪ ꯆꯪꯉꯀꯥꯟꯗ ꯑꯦꯇꯦꯟ ꯇꯧ. ꯈꯔ ꯑꯃꯗꯤ ꯂꯨꯄꯥ 200-300 ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯐꯤ ꯂꯧꯕ ꯌꯥꯎꯏ, 500 ꯂꯧꯕ ꯌꯥꯎꯏ, 1000 ꯂꯧꯕ ꯌꯥꯎꯏ, ꯑꯣꯔ ꯂꯥꯛ ꯑꯃ ꯂꯧꯕꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ, ꯌꯥꯎꯏ. ꯑꯗꯨꯕꯨ ꯅꯪꯒꯤ ꯐꯣꯟꯗꯨꯗ ꯅꯪꯅ ꯒꯦꯝꯒꯤ ꯔꯤꯆꯥꯔꯖ ꯍꯥꯞꯄꯒꯤ ꯃꯍꯨꯠꯇ ꯅꯪꯒꯤ ꯐꯣꯟꯗꯨꯗ ꯅꯪꯅ ꯑꯩꯒꯤ ꯐꯣꯟ ꯑꯇꯥꯡꯕ ꯄꯥꯏꯗ ꯌꯥꯗꯦꯅ ꯐꯣꯟ ꯑꯇꯥꯡꯕ ꯄꯥꯏꯅꯕꯒꯤ ꯌꯨꯝꯗꯒꯤ ꯄꯩꯁా ꯂꯧꯔꯒ ꯅꯤꯔꯒ ꯐꯣꯟ ꯑꯇꯥꯡꯕ ꯂꯩꯗꯣꯏꯒꯤ ꯁꯔꯨꯛꯄꯨꯗꯤ ꯁꯦꯃꯤꯅꯥꯔꯁꯤꯡꯗꯣ ꯈꯔ ꯑꯦꯇꯦꯟ ꯇꯧꯔꯀꯥꯟꯗ ꯈꯪꯉꯝꯗꯕ ꯃꯌꯥꯝ ꯑꯃ ꯈꯪꯅꯕ, ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯤꯡ ꯀꯩꯅꯣ, ꯑꯗꯒꯤꯗꯤ ꯋꯦꯕꯁꯥꯏꯠ ꯗꯤꯖꯥꯏꯅꯤꯡ ꯀꯃꯥꯏꯅ ꯇꯧꯕ ꯌꯥꯏ, ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗꯒꯤ ꯏꯚꯟ ꯁꯤꯒꯤ ꯌꯥꯝ ꯁꯤꯝꯄꯜ ꯑꯣꯏꯕ ꯄꯣꯠ ꯑꯃ, ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗꯒꯤ ꯅꯪ ꯀꯟꯖꯨꯃꯔ ꯑꯃ ꯑꯣꯏꯗꯣꯏ ꯁꯔꯨꯛꯄꯨꯗꯤ, ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯅꯪꯁꯨ ꯀ꯭ꯔꯤꯌꯦꯇꯔ ꯑꯃ ꯑꯣꯏꯕ ꯌꯥꯏ. ꯁꯤꯃꯁꯨ ꯈꯪꯖꯤꯟꯕ ꯃꯊꯧ ꯇꯥꯏ. ꯑꯗꯨꯒ ꯉꯁꯥꯏ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯀꯟꯇꯦꯟ ꯀꯟꯖꯨꯝ ꯇꯧꯕ ꯃꯇꯝꯗ ꯖꯒꯣꯏ ꯁꯥꯕ, ꯅꯤꯛꯄ, ꯉꯁꯥꯏꯒꯤ ꯃꯤꯠꯀꯤ ꯑꯣꯏꯕ ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯕ ꯄꯣꯠꯁꯤꯡ ꯌꯦꯡꯕꯒꯤ ꯃꯍꯨꯠꯇ
ꯀꯥꯟꯅꯒꯗꯕ ꯀꯟꯇꯦꯟꯁꯤꯡ ꯊꯤꯔꯀꯥꯟꯗ ꯀꯗꯥꯏꯗ ꯀꯥꯟꯅꯕ ꯀꯟꯇꯦꯟ ꯂꯩꯔꯝꯒꯗꯒꯦ ꯀꯩ ꯂꯩꯔꯤ ꯍꯥꯏꯕ ꯀꯣꯏꯊꯤ ꯊꯤꯔꯀꯥꯟꯗ ꯃꯌꯥꯝꯁꯤꯅ ꯌꯦꯡꯕ ꯍꯧ ꯇꯥꯔꯒꯗꯤ ꯅꯪꯉꯣꯟꯗ ꯁꯤꯒꯤ ꯂꯥꯏꯛ ꯃꯥꯏꯟꯗꯦꯠ ꯑꯣꯏꯕ ꯄꯤꯄꯜꯁꯤꯡꯁꯦ ꯏꯚꯟ ꯅꯪ ꯀꯃꯦꯟ ꯄꯤꯕ ꯈꯛꯇꯪꯗ ꯅꯪꯒꯤ ꯋꯥꯈꯜ ꯃꯥꯟꯅꯕ ꯃꯤ ꯑꯃ ꯑꯗꯨꯝ ꯐꯪꯕ ꯌꯥꯏ. ꯑꯗꯨꯅ ꯁꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤ ꯏꯖꯨꯀꯦꯁꯅꯦꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯁꯤ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯐꯦꯛꯇꯔꯅꯤ. ꯑꯗꯨꯕꯨ ꯁꯤ ꯑꯩꯈꯣꯏꯅ ꯑꯩꯗꯤ ꯂꯥꯏꯔꯕꯅꯤꯅ ꯑꯩ ꯀꯩꯝ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯦ, ꯀꯩꯝ ꯑꯣꯞꯁꯟ ꯂꯩꯇꯦ, ꯉꯁꯥꯏꯒꯤ ꯐꯤꯛꯁ ꯑꯣꯏꯔꯀꯥꯟꯗ ꯐꯤꯛꯁ ꯃꯥꯏꯟꯁꯦꯠꯇ ꯐꯣꯀꯁ ꯇꯧꯔꯀꯥꯟꯗ ꯑꯩꯒꯤꯗꯤ ꯑꯣꯞꯁꯟ ꯑꯝꯇ ꯂꯩꯇ꯭ꯔꯕꯅꯤ ꯀꯥꯏꯅ ꯈꯜꯂꯒ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯀꯩ ꯇꯧꯕ ꯌꯥꯏ, ꯁꯣꯏꯔꯛꯑꯒꯗꯤꯅ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯁꯣꯏꯔꯛꯇꯣꯏ ꯄꯣꯠꯇꯣ ꯀꯃꯥꯏꯅ ꯁꯣꯏꯍꯜꯂꯣꯏꯗꯣꯏꯅꯣ ꯍꯥꯏꯕ ꯀꯣꯏꯁꯟ ꯍꯪꯕ. ꯁꯤꯒꯨꯝꯕ ꯁ꯭ꯇꯦꯞ ꯃꯆꯥ ꯃꯆꯥꯁꯤꯡꯁꯤ ꯂꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯁꯣꯁꯥꯏꯇꯤꯁꯤꯁꯨ ꯑꯩꯈꯣꯏ ꯆꯦꯟꯖ ꯇꯧꯃꯤꯟꯅꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯁꯦ. ꯑꯗꯨꯒ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ, ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ ꯑꯟꯇꯤꯜ ꯗ ꯑꯦꯟ ꯑꯣꯐ ꯗ ꯚꯤꯗꯤꯑꯣ. ꯑꯩꯁꯨ ꯋꯥ ꯀꯥ ꯍꯦꯟꯅ ꯉꯥꯡꯕ ꯍꯩꯕ ꯅꯠꯇ꯭ꯔꯤꯕꯅꯤꯅ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ, ꯑꯁꯣꯏꯕ ꯌꯥꯎꯔꯁꯨ ꯁꯦꯝꯗꯣꯛꯄꯤꯔꯝꯃꯣ. ꯑꯗꯨꯒ ꯏꯟꯇꯔꯦꯁꯇꯦꯠ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ, ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ. ꯑꯗꯨꯒ ꯃꯌꯥꯝꯁꯤꯡ ꯍꯦꯟꯅ ꯎꯅꯕ ꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯁꯤꯌꯔ ꯇꯧꯕꯤꯌꯨ. ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ.